Ngara numida weram phongkhiba panna pause degi maruoiba pau khara khangasaraga miyamda khudo tamjage Union budget miyam gi oite ke Mega Chandra Union Finance Minister Nilamla Sitharaman ngasi Lok Sabha da puthokhiba semba sahi lising aniga supna kunga manga gi Union budget asing namak miyam gi oiba budget natte haina Manipur Pradesh Congress Committee MPCC gi President ke Mega Chandra na phongdokre Biti Rota Laiba Congress babanda pangmisinga unava amada mahakna hai ngasi puthokiba union budget asi Bihar gi election da reflect over Bihar election budget ni haiba yai union budget lising aniga supna kunga mga ase India gi budget natraga Bihar election gi budget la haiba wahang lakle puthokliba union budget asina India da lairiba laraba sing amuk ki hena laira hangane ina khunba sing na hen ina khulana ba chinba budget ne budget asida laumi singi yaifanaba MSP panba uday crisis oiba Indian economy asiki union budget asida crisis oiriba Indian economy panba uday amade lising aniga supna taraga marida prime minister na sahi amada thabak phangdaba naha crore ani thaba hapkani haina thamkiba wasak amade India gi oina thabak phangdabagi problem sing panba uday puthorakliba union budget asida department kharagi budget cutting uba phange Majidi Union Government at Chenba Sahi Lising Aniga Supna Kunga Mga Kunga Taruki Oina Pothokliba Budget Asiga Semba Sahi Lising Aniga Supna Kunga Mari Kunga Mangaga Jangdam Naru Pada Lising Aniga Supna Kunga Mari Kunga Mangage Oina Education na Zada 20.60 Aduga Lising Aniga Supna Kunga Mga Kunga Taruki Oina Zada 2.53 Transport Ki Oina Lising Aniga Supna Kunga Mari Kunga Mangada Zada 11.83 Aduga Lising aniga supna kunga mga kunga taruki oina sada 10.83 Rural Development lising aniga supna kunga mari kunga mga da sada 5.51 aduga lising aniga supna kunga mga kunga taruki oina sada 5.26 amade ID amasung telecom git oina sada 2.41 aduga lising aniga supna kunga mga kunga taruki oina sada 1.88 ta hantarakle Hantana puthorakliba budget asi progress oiba budget ni haikadori brahaiki ngasi puthokliba union budget asi BJP government asina mamangdagi satharakpa tax terrorism gi thawngni masi asam reflect tawtuna leiba mamitare awang po state maru oina Manipur da kumja lising aniga supna kun gumdagi me ahumdagi thokliba irang asina so alaba miyoi singi amade awang po state sing na thokliba irang na so alaba singi matangda Union budget asida panba uday Manipur gi praja miyam na di puthorakliba union budget asida irang asina maram oiraga mayumay kaising amang ata thokraba singi yum sabinaba budget sing reflect tawbirakadra haina zawna asa thamlubane adubu reflect tawbirakidre haiki makha tarak poina kangla pawgi editorial gi pawda miyam da khudo tamjige lekngang na paikai phatabak sing mai pa anba ngamdrabadi wahanthok leiroi Manipur lekngang na lekngang lol da awan ba ama purak na ba amade anti-social sing na chathabat habak sing thing na baga mari lenyana lokhalak khiba khongthang sing manung da anti-corruption department lingba war on drugs ki khongthang sing asi panbayai lenga ki khongthang asi ki makha tarak poina anti-corruption cell hangdorak pa amade employee sing ki salary sembada seloram bathoklabade akanba action la khotna bagi anawa khongthang sing Asimai pang lakhalabadi estate asigi lengang lolda awan ba amade chakhwapagi maikeda khomang chaksun hanbangam gane lengang lakhwaliba khongthang singa si mamangda laikhiba lengang singge matamda amukta ukhidreba khongthang ni lawi lengang lakhwaliba khongthang singa sigi mathakta tungan ba department singda mathau taba file process tawbada matam sangna phajinna thambadagi athu akai goiba processing da asoba apamba piriba se Kuana ba khongthang lakhalabadi miyam gi apimba oigani file process ta apamba piduna aremba da matamang hanbadagi athua kai gi oiba thabal sing nangna dabagi wathok leriba se file process ta paliba table aduda namai selfie da bagi ni haiba se punamakna khangnaraba amadi hainaraba wafam nei table amadagi table amada khulai tuna file process ta hangi hairabadi namai selfie bagi satna bilai divasi thingbangam drabadi Anti-corruption department laibagi wahantok lairak loi amaramdana tongan ba department singna thabak torambadagi
ꯄꯣꯊꯥꯈ꯭ꯔꯕ ꯄꯦꯟꯁꯅꯔꯤꯁꯤꯡꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯄꯦꯟꯁꯤꯟꯒꯤ ꯁꯦꯟꯐꯝ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯧꯅ ꯊꯕꯛ ꯆꯪꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯦꯝꯖꯦꯟ ꯃꯇꯝ ꯆꯥꯅ ꯄꯤꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯕꯤꯑꯣꯇ꯭ꯔꯦꯗ ꯑꯣꯐꯤꯁꯔꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯎꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯃꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯑꯑꯣꯟꯕ ꯆꯥꯎꯈꯠꯄ, ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯕ, ꯇꯪꯗꯨ ꯂꯩꯇꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯕ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯛꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯄ ꯂꯩꯇ꯭ꯔꯕꯁꯨ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛꯇꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯕꯗꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯍꯥꯟꯅ ꯂꯧꯈꯠꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯄ ꯆꯨꯝꯃꯤ꯫ ꯃꯃꯥꯡꯗ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯇꯥꯔꯕꯗꯤ ꯊꯧꯔꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯗꯒꯤ ꯊꯤꯑꯣꯔꯤ ꯈꯛꯇ ꯑꯣꯏꯕ, ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯗꯕ ꯑꯣꯏꯗꯨꯅ ꯀꯥꯡꯈ ꯊꯥꯡ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯑꯃꯗꯤ ꯐꯨꯗꯤꯠꯇ ꯃꯥꯡꯖꯧ ꯆꯣꯡꯕꯒ ꯄꯥꯡꯈꯛꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤ ꯃꯔꯝꯗ 이ꯍꯨꯜ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯃꯤ꯫ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯛꯇꯕ ꯍꯥꯏꯕꯁꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯉꯝꯗꯦ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯔꯛꯀꯤ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯕꯤꯑꯣꯇ꯭ꯔꯦꯗ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯐꯝꯗ ꯍꯣꯠꯅꯕ ꯀꯟꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯆꯪꯏ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯇ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ, ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯑꯣꯄꯔꯦꯁꯟ ꯑꯦꯟꯗ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯅ ꯊꯋꯥꯏ ꯄꯥꯟꯕꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯂꯩꯉꯥꯛ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯔꯛꯁꯤꯡ ꯃꯥꯡꯂꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯄ ꯉꯝꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯄ, ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯕ ꯂꯝꯗꯝ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ UKNA ꯅ ꯀꯨꯀꯤ, ꯏꯟꯄꯤ ꯑꯃꯁꯨꯡ ITLF ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ KNAB ꯗ ꯀꯔꯝꯅ ꯌꯥꯎꯔꯝꯂꯤꯕꯅꯣ? UKNA ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯁꯤꯗ KNAB ꯃꯥꯏꯀꯩꯗ ꯆꯥꯎꯅ ꯑꯁꯤ-ꯑꯅꯥ ꯌꯥꯎꯔꯛꯄꯗꯒꯤ ꯀꯨꯀꯤꯖꯣ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯅꯗꯕ ꯍꯧꯔꯦ꯫ ꯀꯨꯀꯤꯖꯣꯁꯤꯡ ꯇꯥꯕ ꯈꯨꯜꯁꯤꯡ ꯉꯥꯛꯅꯕ ꯁꯦꯝꯒꯠꯈꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯥꯔꯒ KNABꯒꯤ ꯃꯥꯏꯈꯨꯝ ꯎꯞꯂꯒ ꯂꯥꯜ ꯁꯣꯛꯅꯕ ꯌꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯀꯨꯀꯤ, ꯏꯟꯄꯤ ꯑꯃꯁꯨꯡ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯦꯖ ꯇꯧꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯍꯥꯏꯕ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯑꯇꯩ ꯀꯨꯀꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯕꯣꯗꯤ ꯀꯌꯥꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫